와, 반자리 이놈이지네. 반자리 이놈이지네. Stella. Hi mayam. Ahambada maringina chana khurumjari mayam ngasidi nga pha jattoine hay Easter Sunday ne Good Friday gi ga Sunday gi marakta leba Saturday do adu akhoi insang thiba dum chatnai buko adu nupa sina sa tam chalani akhoi nupi sina nga pha ba jattoine ba turenda longkhon ba adu aidi nga pha ba haite mi chalina pungcha chalini hori ai gi nga do hingmina se mayam adu di mayam nga pha ro se turen yengbo ina se manabi hoiga atopa sa ada lei ada moi akhoi mi myam chattoine hore turenda di mi myam leramani adu ai nga pha ba di haibudi haite bako adu ama ani di adum pharakani bako adu mayam yenga se yam pha ba na sada bazal doiro ha Koi tela. moi sata bazal di Abi kama. kai ku yawi ya this lại wow nang nga pha naไม่ได้ไว้เขาตั้งไม่ชัว asi kari kau bu kau kre wah เฮ้ยยำน้ำมันกันนี่นะเขาได้กินยำดอก mayam akhoi yaure kumda ra ni sida wing sida kummani imanabi na chom nangi nga pha na budom te ไอ้กินน้ำส้มสิตาเรกรีโน่ Khulo. ไปเดี๋ยวมาทำงานต่อตัวนี้สิ nangi long do amta pair ga amta lepuni nakho ko asi lambi phajabada เขาไปเรียบगाड़ी लग चुका है से de imanabi nangi long do lo 땡땡 고비가 미미 natti nangi macha do lo chaw sai thangal lo tu 시드 가 파세 시 smai chaw ibako ma gi smai chaw ibako yengu ba kyam khitnari no ba masa do ga yengu ba sibu 에 가운데다 ichi lei mi kham ibani gi long do pai ra lepo 레포 시 롱하이 브로 khangde 인타 in ibani gi ni sina ai su sina pha doi ni ai gi manabi na chom gi sidi yengu to 나기 자오 파는 거 nga gi jaw pha na ngai 어린 시드 나리 좀 나시드 나리 키부 나시드 따부 야로 해 이빠나 imanabi na chom yes yes nangi long du ngasai noi ba na kari hai re ha ba 시드 크라 호브네 보고 응. 호브 하이지 얌 호브네 때 응. 크라 좀 호브네 봐 응. 아도이는 시드 크라 셈질로 응. 어린 nga azabudo loin chat khani hai rak ba gi ma na sin chat ki ba nga do ka yam sa ba ya do ri gi hai ba ne yam kha kha ho bani si je sa du ga yam cha na de ha ba tu yam pi ha ba amadu de pai ne ai khira bila sai pai gi sai pai ne kyam khet nam nu yin tu yin mo si yin ba ya le je kra na 시드 nga ki zaura yin mo ba si bu kari ro man to ri si khut na man pai bia re ma gi di sida horen tu len da smai pang na tau ra ne khong na smai tau doi ni ada yam hai bane ma du mai pha ba hori ying min na se go ma gi do asi am hai bane nga kana ne yam ba pi di ma na price pi ni ai no sai ama mi sai ama burak bu do ina nangi camera na phajabai ra view na phajabai ra nang phajai hai na ti go nang de dum thi ai dum khangam ne nang phajai hai na ti yin mo ba as si da ni hai ni si kari ro si de ni nga gi chau nga mu la ka dau ri se ai de ba wow ko la ga sa na nga ai di ko ai di nga pha ba lak pa na ti mayam ai di lak nga pha ba lak pa na ti ai di tara wan ba lak pa ni
ꯍꯧꯖꯤꯛ ꯑꯩ ꯏꯃꯥꯟꯅꯕꯤꯅ ꯑꯃ ꯎꯠꯄꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯀꯣꯠꯂ ꯆꯥꯕ ꯂꯥꯛꯄꯅꯤ ꯑꯩ ꯑꯗꯨ ꯑꯩ ꯍꯣꯔꯦꯟ ꯑꯩꯒꯤ ꯉꯥꯗꯣ ꯀꯌꯥꯝ ꯌꯥꯝꯕꯅꯣ ꯌꯦꯡꯃꯤꯟꯅꯁꯦꯕ ꯉꯥ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯁꯦ ꯃꯌꯥꯝ ꯉꯥ ꯌꯥꯎꯕ꯭ꯔꯥ ꯃꯆꯥ ꯑꯃ ꯌꯥꯎꯔꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯉꯥꯅꯦ ꯋꯥꯎ ꯌꯦꯡꯒꯤꯅ ꯁꯛꯀ ꯎꯠꯂꯣ ꯌꯦꯡꯒꯦ ꯉꯥꯗꯣ ꯈꯣꯡ ꯇꯦꯛꯄ ꯃꯤꯠ ꯇꯦꯛꯄ ꯂꯣꯏꯅ ꯅꯁꯤ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣꯀꯣ ꯏꯃꯥꯏ ꯆꯥꯕꯒꯤ ꯉꯥꯛꯇꯅꯦ ꯃꯥꯗꯤ ꯎꯕ ꯌꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯀꯣꯠꯂꯒ ꯆꯥꯕꯒꯤ ꯉꯥꯛꯇ ꯁꯤꯜꯂ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥꯗꯤ ꯁꯤꯅ ꯍꯥꯎꯋꯦꯕ ꯁꯤꯅꯀꯣ ꯍꯣꯏ ꯑꯩꯒꯤ ꯁꯤ ꯍꯥꯞꯐꯝꯅꯦꯕꯀꯣ ꯃꯥꯗꯤ ꯆꯥꯕ ꯈꯔ ꯄꯦꯠꯄꯅꯤꯅꯀꯣ ꯆꯥꯕ ꯊꯛꯄꯩꯁꯦ ꯋꯥꯠꯄ ꯌꯥꯗꯦ ꯇꯥꯏꯌꯦ ꯉꯥ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯍꯣꯏ ꯉꯥ ꯄꯥꯛꯄꯤ ꯃꯌꯥꯝ ꯌꯥꯎꯔꯦ 3 ꯌꯥꯎꯔꯦ ꯉꯥ ꯄꯥꯛꯄꯤ 3 ꯉꯥ ꯑꯃ ꯌꯥꯎꯔꯤ ꯇꯨ ꯏꯃꯥꯟꯅꯕꯤꯒꯤ ꯁꯤꯅ ꯑꯩꯒꯤ ꯉꯥ ꯃꯩ ꯉꯥ ꯌꯥꯎꯔꯤꯅꯦ ꯌꯥꯝ ꯆꯥꯎꯔꯦ ꯀꯩꯅꯣ ꯎꯗ꯭ꯔꯦ ꯑꯣ ꯁꯤꯅꯦ ꯍꯣꯏ ꯏꯃꯥ ꯂꯧꯔꯛꯀꯦꯀꯣ ꯌꯦꯡꯒꯦ ꯈꯨꯕꯥꯛꯇ ꯑꯣ ꯋꯥ 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 ꯅꯥꯆꯣꯝꯗꯣ ꯑꯝꯇ ꯋꯥ ꯁꯤꯁꯨ ꯌꯥꯝꯃꯦꯍꯦ 미신들 이반이 다. ꯁꯤꯁꯦ ꯌꯦꯡꯒꯦ ꯃꯦꯕ ꯅꯪꯒꯤ ꯌꯦꯡꯒꯦ 아주나 마기씨 나 예물 때 폰도 플렉스 타오바. ꯅꯠꯇꯦ 투아이링어. ꯊꯨꯒꯥꯏꯌꯣ ꯉꯝꯃꯗꯤ 지금이. ꯊꯨꯒꯥꯏꯌꯣꯅꯦ ꯑꯩ ꯐꯣꯟ ꯊꯨꯒꯥꯏꯒꯦ ꯍꯣ ꯄꯜꯂꯦꯕꯤ ꯏꯃꯥ ꯉꯥ ꯀꯌꯥꯝ ꯌꯥꯝꯃꯒꯦ ꯃꯤ ꯑꯃ ꯀꯔꯤ ꯍꯥꯏꯕ ꯃꯥꯒꯤꯗꯤ ꯂꯣꯡꯒꯣꯟ ꯊꯟꯈ꯭ꯔꯦ ꯍꯥꯏꯌꯦ ꯉꯥ ꯍꯥꯞꯄ ꯃꯐꯝꯗꯣ ꯀꯔꯤ ꯀꯧꯕꯅꯣ ꯈꯪꯗꯦ ꯇꯣꯡꯒꯣꯟ ꯀꯔꯤ ꯉꯥ ꯂꯩꯒꯦ ꯏꯃꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯏꯈꯨꯝꯕꯤ ꯉꯥꯛꯇ ꯑꯩꯈꯣꯏ ꯄꯜꯂꯤ ꯏꯃꯥꯅꯤ 이니 또 홍야디. 또 홍. 나좀기디. 그만이 따분노 이행원실라. 나좀. 호 나좀기 비마. 인기함다. 이마이. 나이예. 인게 능게 가도 인게. 시대 파이라봐. 그래. 그리노. 뭐이가 시대 야미 해봐. ꯌꯥꯝꯗ꯭ꯔꯣ 야미. ꯉꯥꯒꯤ ꯖꯧ 5ꯅꯦ ꯁꯤꯗꯤ ꯐꯥꯔꯤꯗꯣ. ꯅꯁꯨ ꯅꯣꯏ ꯏꯃꯥꯅ ꯐꯅ ꯌꯥꯝ ꯐꯥꯈ꯭ꯔꯕꯅꯤ. ꯅꯆꯣꯝꯗꯣ ꯌꯦꯡꯒꯦꯁꯦ. ꯈꯨꯏꯕꯨ ꯈꯨꯏꯔꯕꯅꯦ ꯅꯥꯆꯣꯝꯁꯦ. ꯈꯨꯏꯕ ꯅꯠꯇꯦ ꯀꯪꯖꯤꯜꯂꯕꯅꯦ ꯍꯥꯏꯕ. ꯅꯆꯣꯝꯁꯤꯗꯤ ꯅꯥꯆꯣꯝꯁꯤꯅꯅꯦ ꯉꯥꯀꯤ ꯖꯧꯁꯦ ꯑꯩꯕꯨ ꯄꯥꯝꯗꯦꯕꯁꯤꯅꯀꯣ. ꯐꯥꯔꯣꯅꯦ ꯑꯝꯇ ꯌꯦꯡꯒꯦ. ꯅꯥꯆꯣꯝꯒꯤ ꯃꯒꯨꯟꯁꯦ ꯌꯥꯝ ꯀꯟꯈ꯭ꯔꯦ 이ꯕꯦꯝꯃ. ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ. ꯍꯣꯏ. ꯌꯥꯎꯗꯦ. ꯅꯣꯏ ꯕꯥ ꯌꯥꯝ ꯍꯔꯥꯎꯔꯅꯤ. ꯃꯥꯒꯤ ꯐꯥꯎꯕ ꯑꯩꯅ ꯌꯥꯝꯔꯅꯤ ꯉꯁꯤ. ꯅꯣꯏ ꯕꯥꯁꯨ ꯉꯥ ꯐꯥꯕ ꯆꯠꯄ꯭ꯔꯣ? ꯌꯦꯁ. 이마이. 야우도 만디다. 어서 아우수. 오들놈도 그래. 야, 꽃 크라브니 미 망아 꽃 닌자 보이. 라오 짝사르세. 짝람 그래. 닌자 빼. 짝사가스노. nga yauri kai nga no. 아마디 야우래 해. 이게. nga무네 얌 루예. nang lam heli. 파이토키니. 세 하빠기고. 허이. 다시 아기 좀 어머니. 마. 까이노 아짜오바 아무서 야왜 눅로 까이로.
ꯂꯨꯀꯤ ꯉꯥꯀꯤ ꯆꯥꯎꯅꯤ ꯑꯅꯤꯁꯨꯕ ꯉꯥꯀꯤ ꯆꯥꯎ ꯆꯥꯎꯋꯦꯍꯦ ꯁꯤꯗꯤ ꯑꯁ ꯅꯪ ꯃꯍꯩ ꯐꯪꯉꯦ ꯍꯩꯀꯥꯞꯂ ꯌꯥꯋꯥ ꯀꯣꯟ ꯍꯩꯀꯥꯞꯂ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯑꯁꯤꯗꯤ ꯃꯩꯄꯧ ꯀꯥꯡꯕꯨ ꯃꯥꯜꯂꯦ ꯆꯨꯝꯃꯤ ꯃꯟꯃ ꯅꯪ ꯀꯧꯌꯨ Wow. Let's go thằng ông bia. Wow. Ali ali ala. ꯐꯖꯕꯅ ꯁꯛꯁꯤꯡꯗꯣ ꯎꯠꯅꯤꯡꯕꯒꯤꯅꯦ ꯐꯖꯩ ꯍꯅꯨꯕ ꯑꯣꯏꯔꯁꯨ 이쿠이 ꯈꯨꯏꯃꯩ 이파ꯗ ꯐꯖꯩ ꯍꯣꯏ 이쿠이 ꯍꯦꯛ ꯈꯨꯏꯔꯗꯅ 이파 ꯍꯦꯛ ꯐꯖꯔꯗꯅ Yaugedra yauruidra khangeda. Patra ngalangam jo suido wa. Adi kani ni. Yam kani ngamang chathin ni. Aru khop le aru khop. ngangau니네 시디 Nga zau ni ni nga zau ni ni. ngangau ngajau Tu. 모로 мет 바하우레 스마남지디 이마이 그리노 쿵룽시 아마 짜닝이 시 아마시나 그리노 아무베세 헨타 시나 호레 모록 사바 간지 짜나가니 타비니 꽃나가니 시 고비니 시나 고비 시수 꽃라 짜다봐 시나 짠남니 짠남도 얌나 나우리바 짠남니 짜바도 얌 하우라도바 와 아스 만남지디 Siko, smaina, nek khai ni ba. Smaina. 딘 오로로 따레다 이디 딘 따가 Sao 도레다 tao mi đi ngâm đâu đi mà lẽ. moi imanabी hoy atopadi ko moi isai tamba hoy moi imungdi chakchana bo hoy leibigi ko lakpa ngamdre ado khoi lakpa makhai Mà thằng đã pula se. Tang sa mà da. mathangda mu plap ado pakte phangaro siguma matam sidi Chuti do yana da bani na. Pulap lai di phaba. hoy sumain charaga mo kainarani ni ko jail da changmune Nang ai jail da lai na nang usitri. Asi nga ngai thi ko. Nga hap na ba. as ai kamai tawni horin mahi tola chana ngai Mahi hap thi ni asi nga do hap da ko. loidribo sarase Anmara chaput pa. asu asapo chaning bam khai charo tu maya sina kola cha doini si khu haw mani ake koi khu sure yeng minar se ma ha harani sina wai khu ni wai khu do rau khrabni mun phajana rau khrabni lâu mây đen lâu quá tận mà mai da lau khrabni cái sẽ có ra muốn cái nga sẽ muốn đi nga mua sẽ giá đấy không giá rồi na Narbo. pe Namu ni ko. namu harani Thật ra cháu ăn được có chỉ có. Đây là no chu cha ki se cha rồi đó. no sai pun na chaminaradi hadoba Ngang sinh đấy, nó khơi party đi à thế. Khơi party à thế cô. Cháu nó cả con là cái cháu. cha ki se amuka hauni Cha rồi đó. Thì pin. Hay chỉ sáng chung chung phá lên này được rồi. Nó đặc được không? mayam ai ki cha ni sina Ahan bagi
ꯈꯨꯂꯥꯡ ꯈꯥꯡꯁꯦ ꯑꯩ ꯍꯧꯔꯒꯦ ꯍꯧꯔꯣ ꯆꯥꯔꯣ ꯅꯪꯗꯤ ꯅꯪꯒꯤꯁꯨ ꯑꯃꯨꯛ ꯀꯣꯠꯂꯣ ꯅꯈꯔ ꯍꯥꯎꯅꯉꯥꯏ ꯍꯥꯎꯕ ꯃꯥꯟꯕ ꯀꯣꯠꯂꯣꯗ ꯋꯥ ꯑꯩ ꯑꯗꯨꯝ ꯅꯝꯃ ꯂꯩꯔꯦ ꯃꯣꯏ ꯆꯥꯒꯦ ꯁꯤꯕꯨ ꯇꯥꯔꯤꯕ ꯌꯥꯔꯤꯕ꯭ꯔꯕ ꯑꯩ ꯑꯃꯨꯛ ꯀꯣꯠꯀꯦ ꯊꯕꯤ ꯀꯔꯤ ꯈꯨꯍꯥꯎꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯛꯆꯥ ꯆꯥꯛ ꯂꯥꯝꯃꯦ ꯊꯤꯃꯠꯅꯦ ꯈꯨꯠꯄ ꯃꯣꯔꯣꯛ ꯃꯦꯠꯄ ꯆꯥꯛꯀ ꯇꯣꯠꯄ ꯀꯣꯠꯄ ꯌꯥꯝꯅ ꯂꯣꯏ ꯀꯣꯠꯂꯦ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯂꯥꯁ ꯇ꯭ꯔꯤꯞ ꯆꯥꯕꯒꯤ ꯃꯣꯔꯣꯛꯀ ꯆꯥꯛꯀ ꯃꯤꯛꯁ ꯇꯧꯔꯒ ꯍꯥꯎꯔꯅꯤ ꯀꯥꯡꯕ ꯍꯥꯎꯕꯗꯤ ꯍꯤꯂꯨꯏꯂ ꯋꯥ ꯋꯥ ꯃꯤꯃꯤ ꯄꯤꯀꯦꯠ ꯊꯝꯃꯦ ꯆꯥꯎ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯋꯥꯇꯤꯟ ꯆꯥꯔꯤ ꯑꯩꯈꯣꯏ ꯅꯥꯆꯣꯝꯁꯦ ꯌꯦꯡꯉ ꯆꯥꯛ ꯆꯥ ꯇꯣꯛꯄꯒ ꯌꯦꯡꯉꯣ ꯅꯣꯐꯦꯠꯀ ꯇꯧꯔꯒ ꯀꯅꯥꯒ ꯇꯦꯛ ꯊꯥꯅꯔꯤꯅꯣ ꯈꯪꯗꯦ ꯂꯣꯏꯔꯦ ꯍꯌꯦꯡ ꯑꯩ ꯁꯤ ꯃꯤꯁ ꯇꯧꯔꯗꯤ ꯅꯪ ꯄꯨꯔꯛꯀꯗꯕꯅꯦꯀꯣ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯗ ꯍꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥ ꯇꯣꯛꯑꯒ ꯍꯩꯃꯥꯡ ꯑꯁꯨꯕ ꯑꯃꯨꯛ ꯆꯥꯔꯅꯤ ꯑꯩꯈꯣꯏꯗꯤ ꯍꯩꯃꯥꯡ ꯑꯁꯨꯕꯅꯤ ꯅꯤꯡꯁꯤꯗꯤꯀꯣ ꯐ꯭ꯔꯤꯖꯇꯩ ꯊꯝꯕ ꯍꯦꯜꯂꯦ ꯏꯪꯕ꯭ꯔꯥ ꯑꯁ ꯏꯪꯉꯦ ꯈꯨꯠ ꯍꯥꯝꯅꯕꯒꯁꯤ ꯌꯦꯡꯉꯣ ꯏꯁ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯄꯂꯦꯝꯒꯤꯅꯤ ꯁꯤꯅ ꯉꯥꯃꯨꯁꯨ ꯌꯥꯎꯔꯤ ꯃꯥꯏꯁꯦ ꯉꯥ ꯄꯥꯛꯄꯤꯁꯨ ꯌꯥꯎꯔꯤ ꯇꯨ ꯉꯥꯋꯥ ꯆꯥꯎꯋꯦ ꯇꯨ ꯃꯌꯥꯝ ꯑꯩꯒꯤ ꯉꯥꯅꯦ ꯃꯥꯏꯈꯨꯝꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯨ ꯑꯩꯅ ꯉꯁꯥꯏ ꯉꯥꯁꯤꯁꯨ ꯐꯥꯔꯤꯅꯤ ꯇꯨ ꯃꯥꯏꯈꯨꯝꯕꯤꯅꯤ ꯁꯤꯅ ꯏꯃꯥꯟꯅꯕꯤꯒꯤꯅꯤ ꯅꯥꯆꯣꯝꯒꯤ ꯅꯈꯨꯠ ꯍꯟꯗꯣꯛꯑꯣ ꯑꯍꯨꯝ ꯂꯩꯔꯤꯅ ꯃꯔꯤ ꯁꯤꯒꯤ ꯅꯥꯆꯣꯝꯗꯣ ꯑꯝꯇ ꯅꯁꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯥꯆꯣꯝꯁꯤ ꯅꯝꯕꯗꯀꯣ ꯁꯦ ꯏꯁꯩ ꯑꯃ ꯁꯩꯊꯥꯕꯤꯔꯛꯀꯦꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯣꯁꯦ ꯅꯥꯆꯣꯝꯗꯣ ꯅꯥꯄꯥꯗ ꯆꯤꯜꯂꯤꯕ ꯅꯪꯒꯤ ꯅꯥꯆꯣꯝꯗꯣ ꯅꯨꯡꯁꯤꯕ ꯂꯩꯅꯝꯒꯤ ꯌꯥꯝꯃꯦ ꯁꯤ ꯉꯥꯆꯤꯖꯧ ꯉꯥꯛꯇ ꯉꯥꯆꯤꯖꯧ ꯉꯥꯛꯇꯅꯤ ꯋꯥꯎ ꯃꯥꯅ ꯐꯥꯕꯒ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯊꯥꯖꯔꯨꯅꯨ ꯇꯨ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯑꯩꯅ ꯐꯥꯕꯅꯦ ꯑꯩꯒꯤ ꯌꯥꯎꯈ꯭ꯔꯦ ꯑꯩꯒꯤ ꯉꯥꯁꯨ ꯌꯥꯎꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯌꯣꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯈꯟꯕꯒ ꯂꯣꯏꯅ ꯄꯨꯂꯞ ꯁꯨꯅ ꯊꯣꯛꯈ꯭ꯔꯦ ꯆꯥꯅꯤꯡꯕ ꯄꯣꯠꯇꯨꯒ ꯇꯧꯊꯣꯛꯂꯛꯄꯒ ꯆꯞ ꯆꯥꯅꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯑꯗꯨ ꯑꯩ ꯇꯨꯔꯦꯟꯗ ꯀꯨꯝꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯛ ꯐꯪꯗꯦ ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯁꯨꯝꯊꯣꯛꯈ꯭ꯔꯦ ꯃꯥꯜꯂꯦ ꯑꯋꯥ ꯆꯠꯂꯝꯃꯒꯦꯅꯦ ꯃꯥꯜꯂꯦꯍꯦ ꯆꯠꯄ ꯍꯧꯔꯦ ꯃꯌꯥꯝ ꯌꯨꯝꯗ ꯆꯠꯂꯅꯤ ꯁꯤꯗꯩꯗꯤ ꯇꯨꯝꯊꯔꯨꯔꯅꯤ ꯆꯥꯕ ꯂꯩꯔꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯇꯨꯝꯊꯔꯨꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ